Manipur Meeyamda Khudakki Oiba E-Pao Youhanbada Achouba Thoudang Louriba Nungthil ki Paoche PAONILKHON Delhi-na SAPONGLAKHIBA CHAHI 33 MAPUNG PHARAKPAGA LOINANA 33 SUBA MAPOK KUMON ki THOURAM NGASI ACHAMBA THOURAM AMAGA LOINANA PANGTHOKHRE Imphal West ki Pauna Bazar da leiba Usha Hall Complex PANGTHOKIBA THOURAM aduda All Manipur Working Journalists Union Amjugi President Asem Bhaktana Athoiba Mitung Paoninko Delhi ki Legal Advisor Advocate Chongtham Romena Khanaba Mitung Amadi Paoche ki Editor CH Mega Banana Thouramapu oina saruk yaki Thouramadu ki sarugama oina Paoche asina chahi khudingi pidana lakpa Best Performance Case Award chahi asigi oina su Kiyamba Takhelambam Asem Chandrasekhar Pukrambam Lamjingba Amadi W Inauchagi mafamda Case Award piduna pungning thogatki Thouramadu Athoiba Mitungi Warol Pinaduna Amjugi President Asem Bhaktana Hai Housing Digital gi matam asida Nungthil ki chefong ama oimriba PAONILKHON Delhi-na chahi 33 lepa leitana kathokpa amaga loinana lamdam asigi E-Pao sing yauhanduna miyam gi Thoudang lorokpa haibasi aduki matik thaganingai ni loinana lakadoriba chahi singdasu Paoche asina miyamda marit chumba E-Pao Youhanduna miyam gi Thoudang mapung fana pangthokpa ngamnaba honabada lamdam asigi miyamasu Paoche asibu mapung fana sogatpinaba haina mahakna appeal tawki Thouramadu da Advocate Chongtham Romena akhanaba mitungi warol piraduna hai Paumiyama oina lamdam asigi E-Pao ama fonganaba honabada matamda Paodu la libra natraga chumlibra haibadu kumna nainaraba matungda Pao fongba haibasi yamna mathautai maru oina Paumi haibasi India gi mari shuba yumbini hairagasu Paumina tawgadaba Thoudang adu khangdaba kaya ama yawnarapadagi lamdam asa thohaningdaba thaudo kaya thoktabanati Maramaduna E-Pao ama fongba matamda hana chummi natraga lali haibadu kumna verify tawraba matungda Meeyamda Achouba Pao piraba matamda khunai asi ahongba purakpa ngamgani hainasu mahakna makhatana fongdokhi loinana ngasigi Thouramaduga mari leinana Paoche asigi editor CH Mega Vana Hai lamdam asigi Paumi singna awaba natraga khudong chataba kaya ama thengnarabasu miyam amadi lengaki marakta Paumi singna Louriba Thoudang asi hena cheksena chatpa mathautai amadi afaba khunai ama semgatnaba honabada karamba Thoudang logadage haibasi Paogi lamda thabak toriba singna nainafam thoi loinana ngasi Paoche asina miyamda E-Pao Youhanduna chahi 33 thabak torokpa asida lamdam asigi miyamnasu mapung fana sogatpiu hainasu mahakna makhatana fongdoki Liba garo ada cuma cai satu sudah gaji mungkin ada tahu dari dia mungkin asal dia kalau tahu lebih kalau tahu dia memang yang pengom memang ini sih ada nulis macam sika jadi sih kita cover lagi kan sudah ada apa macam apa jadi macam sih kalau dia sekali itu sih cover lagi kan sudah pada nama dia mungkin dia kan orang dari mana ini tapi itu cover sih dia yang kalau di pada beri kalau kita atau bu macam sudah ini karena ini dia itu kayak mau dibawa ini lagi coba jadi kalau sini dalam lagi nanti kita mencapai di sana sampai dengan di sini jadi kita harus sudah sudah jadi kita harus sudah untuk pada di sini ayuh apa ini? Kalau mereka buat ini di sini yang presiden asal dokter ayuh di sini tuan mesin yang dulu aja dokter yang orang yang dalam tahu ada di sini mana ayuh atau siapa yang naik dulu juga ayuh naik ini mulai muncul pada tahun produksi mana ayuh ini yang sudah apa ayuh Sabi isu jadi penuh sangat kurang aja kurang dan advocate tentang dari manusia kurang di kaitan dengan di sini ya soal ini dan di sini makasih dari kalau orang ada ini manusia lalu terlibat dan kedua masih ini mungkin perlu start mungkin yang kalau sebetulnya pada bentuk seni, di sini orang asing tentunya apa siapa yang kita lain pada Thoudang ini hanya
Pamilya mana, kabulan mana, wali ba, tinggali ba, samisa kudang isigi. Miyang wadi, privacy dan diriba, itong kudang na kamera wapong materi, ina yang supaya haigasu, adu kamera dari apa, wapong ina serta rusum miyang, ani sibu, semua haniba. Yang Achouba Thoudang Louriba midagi rolensi atau pilihan yang seksena karena bangunnya karena market dah berubah apa sama sama kondisi tempat ada sesuatu yang berukri Achouba ini ada yang masih apa kumon yang sekarang aja orang apa kumon masih pada jesu alun lihat na papukong namun namata ni nasu numba mating berkini kayu namata acet patah baru terjadi